Thꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯜ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯣꯡꯊꯣꯟꯕ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯑꯗꯨꯒꯤ ꯃꯍꯥꯔꯥꯅꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯂꯤꯛꯂꯥꯏꯔꯦꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕ ꯌꯥꯝꯅ ꯁꯥꯎꯒꯟꯕ ꯃꯆꯤꯡ ꯐꯠꯇꯕ ꯅꯤꯡꯊꯧꯅꯤ꯫ ꯃꯥꯅ ꯅꯤꯡꯈꯤꯕ ꯄꯥꯝꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯅ ꯇꯣꯛꯇꯦ ꯍꯥꯏꯈꯤꯕ ꯋꯥ ꯉꯥꯛꯅ ꯆꯠꯄ ꯅꯤꯡꯊꯧꯅꯤ꯫ ꯑꯗꯨꯒꯨꯝꯕꯗꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯁꯨ ꯃꯄꯥ ꯂꯧꯏ꯫ ꯅꯤꯡꯈꯤꯕ ꯄꯥꯝꯈꯤꯕ ꯍꯣꯡꯒꯟꯗꯦ꯫ ꯑꯩꯒꯤ ꯑꯣꯏꯗꯕ ꯌꯥꯗꯦ ꯈꯟꯖꯕ ꯃꯤꯗꯥꯅꯤ ꯂꯤꯛꯂꯥꯏꯔꯦꯜꯁꯨ꯫ ꯑꯗꯨꯒ ꯑꯃꯅ ꯂꯤꯛꯂꯥꯏꯔꯦꯜꯗꯤ ꯃꯤꯅꯨꯡꯁꯤ ꯆꯥꯎꯏ, ꯃꯤꯒꯤ ꯑꯋꯥꯕ ꯎꯕ ꯌꯥꯗꯕ ꯃꯤꯅꯤ꯫ ꯃꯍꯥꯛ ꯃꯁꯛ ꯃꯇꯧꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯐꯖꯔꯝꯃꯤ꯫ ꯁꯝꯂꯥꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯁꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯁꯝꯂꯥꯡꯒꯤ ꯃꯅꯝꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯉꯥꯎꯅꯔꯤꯕꯅꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯔꯦꯜ ꯃꯥꯒꯤ ꯑꯆꯥꯟꯕꯤ ꯃꯅꯥꯏ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒ ꯀꯣꯏꯕ ꯂꯥꯛꯂꯝꯃꯤ꯫ ꯃꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯇꯨꯔꯦꯜ ꯑꯃ ꯂꯩꯔꯤꯕꯗꯨ ꯊꯦꯡꯅꯩ꯫ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯑꯔꯨꯕ ꯏꯁꯤꯡ ꯑꯗꯨ ꯎꯕꯗ ꯂꯤꯛꯂꯥꯏꯔꯦꯜꯗꯨ ꯏꯔꯣꯏꯗꯨꯅ ꯁꯥꯟꯅꯅꯤꯡꯕ ꯄꯣꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯃꯅꯥꯏ ꯅꯨꯄꯤ ꯑꯃꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯥꯏ ꯑꯆꯥꯟꯕꯤ, ꯑꯩꯗꯤ ꯇꯨꯔꯦꯜꯁꯦ ꯎꯕꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯅꯤꯡꯏ, ꯀꯝꯗꯧꯅꯤ?" ꯃꯅꯥꯏ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯂꯝꯃꯤ, "ꯔꯥꯖꯀꯨꯃꯥꯔꯤ, ꯏꯁꯤꯡ ꯑꯁꯤꯒꯤ ꯏꯔꯥꯎꯈꯣꯜꯁꯦ ꯇꯥꯕꯗ ꯅꯅꯥꯏ ꯑꯩꯗꯤ ꯏꯄꯥꯏ ꯊꯩꯕꯥꯏꯕꯨ ꯍꯧꯏꯗ꯫ ꯃꯖꯥꯏꯕꯦꯝꯃ, ꯏꯔꯩꯁꯨ ꯌꯥꯝꯅ ꯀꯜꯂꯤ꯫ ꯀꯨꯝꯗꯨꯅ ꯏꯔꯣꯏꯕ ꯍꯥꯏꯕꯁꯦ ꯑꯀꯤꯕ ꯄꯣꯛꯄꯤꯗꯕ꯭ꯔꯣ?" ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, "ꯀꯩꯝꯇ ꯇꯧꯔꯣꯏꯌꯦ ꯏꯅꯥꯏꯁꯥ, ꯄꯥꯈꯠꯀꯅꯣꯕ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯤꯛꯂꯥꯏꯔꯦꯜꯗꯨ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟ ꯑꯣꯏꯔꯞꯅ ꯇꯞꯅ ꯀꯨꯝꯊꯕ ꯍꯧꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯔꯦꯜꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, "ꯏꯅꯥꯏ ꯑꯆꯥꯟꯕꯤꯁꯥ, ꯅꯣꯏꯁꯨ ꯏꯔꯣꯏꯅꯤꯡꯂꯕꯗꯤ ꯀꯨꯝꯗꯨꯅ ꯏꯔꯣꯏꯌꯨ꯫ ꯏꯁꯤꯡ ꯑꯁꯤꯒꯤ ꯂꯪ ꯂꯪ ꯂꯥꯎꯕꯁꯤꯅ ꯏꯁꯥꯁꯤꯗ ꯊꯦꯡꯕꯗ ꯑꯩꯒꯤ ꯏꯁꯥ ꯄꯨꯝꯕꯁꯦ ꯇꯌꯤꯡ ꯇꯌꯤꯡ ꯂꯥꯎꯔꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏ." ꯃꯅꯥꯏ ꯑꯆꯥꯟꯕꯤꯁꯤꯡ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯀꯨꯝꯗꯨꯅ ꯏꯔꯣꯏꯕꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯏꯈꯪ ꯈꯪꯍꯧꯗꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯔꯦꯜ ꯑꯗꯨ ꯏꯔꯩꯅ ꯆꯦꯟꯊꯗꯨꯅ ꯏꯔꯥꯛꯅꯔꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤꯁꯤꯡꯗꯨ ꯄꯥꯈꯠꯄꯅ ꯂꯨꯇꯣꯟꯒꯤ ꯁꯝꯗꯨ ꯆꯞ ꯆꯞ ꯌꯨꯡꯂꯝꯃꯤ꯫ ꯃꯌꯥꯝꯗꯨ ꯀꯣꯏꯂꯥꯎ ꯂꯥꯎꯖꯩ꯫ ꯏꯔꯩ ꯑꯗꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯕꯅ ꯃꯅꯥꯏꯁꯤꯡ ꯑꯗꯨꯅ ꯂꯤꯛꯂꯥꯏꯔꯦꯜꯕꯨ ꯀꯟꯕꯒꯤ ꯃꯇꯤꯛ ꯑꯣꯏꯔꯝꯗꯦ꯫ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯍꯧꯗꯅ ꯏꯁꯤꯡ ꯑꯗꯨꯗ ꯆꯕꯨꯛ ꯂꯥꯎꯕ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ꯫ ꯃꯌꯥꯝꯗꯨ ꯃꯈꯣꯜ ꯇꯥꯔꯤꯕ ꯑꯗꯣꯝꯗ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯦ ꯃꯤꯀꯨꯞꯇꯨꯗ ꯅꯨꯄꯥ ꯑꯃꯅ ꯏꯔꯣꯏꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯔꯦꯜꯕꯨ ꯀꯟꯅꯅꯕ ꯍꯥꯏꯗꯨꯅ ꯇꯧꯔꯝꯂꯤꯕ ꯑꯗꯨ꯫ ꯃꯗꯨ ꯎꯕꯗ ꯃꯅꯥꯏꯁꯤꯡ ꯑꯗꯨ ꯏꯁꯤꯡꯗꯒꯤ ꯀꯥꯈꯠꯂꯛꯇꯨꯅ ꯂꯩꯔꯥꯏ ꯃꯄꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯂꯤꯛꯂꯥꯏꯔꯦꯜꯕꯨ ꯀꯟꯕꯤꯗꯨꯅ ꯏꯁꯤꯡ ꯑꯗꯨꯗꯒꯤ ꯂꯤꯛꯂꯥꯏꯔꯦꯜꯕꯨ ꯄꯨꯈꯠꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯇꯨꯔꯦꯜꯒꯤ ꯏꯁꯤꯡ ꯑꯗꯨꯗ ꯏꯔꯥꯛꯅꯈꯤꯕꯅ ꯋꯥꯟꯊꯔꯝꯃꯤ, ꯋꯥꯈꯜ ꯇꯥꯔꯝꯗꯦ꯫ ꯃꯅꯥꯏ ꯃꯁꯦꯜꯁꯤꯡ ꯑꯗꯨꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯂꯤꯛꯂꯥꯏꯔꯦꯜ ꯋꯥꯈꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯍꯦꯛ ꯃꯃꯥꯡꯃꯛꯇꯗ ꯃꯁꯛ ꯃꯇꯧ ꯐꯖꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯅ ꯃꯃꯥꯡꯗ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯏꯉꯛ ꯉꯛꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ꯫ ꯏꯉꯛ ꯉꯛꯅ ꯌꯦꯡꯉꯤ ꯅꯨꯄꯥ ꯑꯗꯨꯗ꯫ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯕꯒꯨꯝꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯑꯩꯒꯤ ꯃꯤꯡ ꯄꯥꯔꯤꯁꯅꯥ ꯀꯧꯖꯩ꯫ ꯑꯩ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄꯒꯤ ꯃꯆꯥꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯎ ꯈꯣꯡꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯁꯣꯝꯒꯤ ꯃꯥꯏꯀꯩ ꯄꯥꯡꯖꯔꯛꯄꯅꯤ꯫ ꯃꯖꯥꯏꯕꯦꯝꯃꯅ ꯏꯁꯤꯡꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯝꯕ ꯎꯕꯗ ꯑꯩꯅ ꯃꯇꯦꯡ ꯄꯥꯡꯖꯕꯅꯤ." ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯊꯃꯣꯏꯗ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯒꯤ ꯃꯃꯤ ꯇꯥꯔꯛꯄꯒꯨꯝ ꯇꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯅ ꯏꯀꯥꯏꯅ ꯇꯞꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯕꯨ ꯀꯟꯕꯤꯔꯤꯕ ꯏꯕꯨꯡ ꯔꯥꯖꯀꯨꯃꯥꯔꯕꯨ ꯊꯥꯒꯠꯆꯔꯤ꯫ ꯑꯩꯅ ꯉꯝꯕ ꯃꯇꯦꯡ ꯂꯥꯛꯄ ꯃꯇꯝꯗ ꯑꯩꯁꯨ ꯃꯇꯦꯡ ꯇꯧꯖꯒꯦ." ꯑꯁꯨꯝꯅ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯑꯍꯤꯡ ꯑꯗꯨ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯃꯤꯠ ꯃꯤꯠꯁꯅꯥ ꯑꯅꯤꯗꯨ ꯎꯏꯁꯤꯜꯂꯨ ꯌꯥꯗꯅ ꯂꯝꯂꯥꯟꯕ ꯃꯍꯥꯛꯀꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡ ꯑꯗꯨꯃ ꯇꯨꯝꯗꯅ ꯅꯣꯡꯉꯥꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯔꯦꯜꯗꯨ ꯃꯅꯥꯏ ꯑꯆꯥꯟꯕꯤ ꯊꯕꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯊꯕꯥꯁꯨ ꯂꯥꯛꯇꯨꯅ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯔꯦ꯫ ꯂꯤꯛꯂꯥꯏꯔꯦꯜꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯇꯥ ꯊꯕꯥ, ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯖꯥꯗꯦ꯫ ꯆꯤꯡꯗꯕꯨ ꯆꯠꯇꯨꯅ ꯍꯪꯆꯤꯠ ꯂꯥꯡꯂꯨꯁꯤꯗꯅ." ꯊꯕꯥ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯥꯗꯤ ꯈꯪꯕ ꯉꯝꯂꯦ, ꯃꯔꯝꯗꯤ ꯊꯕꯥ ꯑꯁꯤ ꯂꯤꯛꯂꯥꯏꯔꯦꯜꯒ ꯄꯤꯛꯇ꯭ꯔꯨ ꯄꯤꯛꯂꯤꯉꯩ ꯃꯇꯝ ꯑꯗꯨꯗꯒꯤ ꯆꯥꯟꯅꯖꯅ ꯇꯤꯟꯅꯖꯔꯛꯄ ꯃꯇꯥꯔꯣꯏ ꯑꯣꯏꯔꯝꯃꯤ꯫ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯃꯅꯥꯏ ꯑꯆꯥꯟꯕꯤꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯇꯥ ꯂꯤꯛꯂꯥꯏꯔꯦꯜ ꯑꯁꯤꯅ ꯆꯤꯡꯗ ꯆꯠꯅꯤꯡꯂꯤꯕꯒꯤ ꯃꯔꯝ ꯑꯁꯤ ꯈꯪꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯃꯖꯥꯏꯕꯦꯝꯃ, ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯗꯨ ꯃꯇꯪ ꯂꯧꯕꯤꯔꯒ ꯆꯠꯄꯅ ꯐꯔꯣꯏꯗ꯭ꯔꯥ?" "ꯆꯨꯝꯃꯤ ꯏꯇꯥ, ꯑꯩ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃꯨꯛꯇ ꯂꯧꯔꯨꯈꯤꯒꯦ꯫ ꯅꯪ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯨꯀꯣ ꯏꯇꯥ."
ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯔꯦꯜꯗꯨ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯃꯤ, ꯏꯄꯥ ꯅꯤꯡꯊꯧ, ꯅꯃꯣꯝ ꯏꯇꯥ ꯊꯕꯥꯒ ꯆꯤꯡꯗ ꯆꯠꯇꯨꯅ ꯆꯤꯡꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯖꯔꯨꯒꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯑꯃꯇꯪ ꯄꯥꯝꯖꯩꯌꯦ ꯅꯃꯣꯝꯅ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕ ꯑꯗꯨꯅ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯀꯔꯤꯒꯤ ꯌꯥꯗꯅꯤ, ꯆꯠꯂꯨ ꯆꯠꯂꯨ ꯌꯦꯡꯂꯨꯆꯣ꯫ ꯑꯗꯨꯕꯨꯅꯦ ꯏꯄꯥꯒꯤ ꯂꯤꯛꯂꯥꯏ, ꯄꯪꯊꯦꯡ ꯊꯦꯡꯅꯗꯤ ꯍꯟꯖꯤꯜꯂꯛꯀꯅꯨꯀꯣ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯊꯕꯥꯒ ꯇꯧꯗꯨꯅ ꯁꯒꯣꯜ ꯑꯃꯃꯝꯗ ꯆꯤꯡꯗ ꯂꯥꯛꯇꯨꯅ ꯆꯤꯡꯒꯤ ꯑꯀꯣꯏꯕꯒꯤ ꯐꯖꯕꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯂꯤ꯫ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯋꯥꯈꯜꯗ ꯈꯟꯖꯩ, ꯇꯝꯕ ꯑꯣꯏꯕ ꯂꯝꯂꯥꯟꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯨꯕꯨ ꯆꯤꯡꯗ ꯂꯥꯛꯇꯨꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯂꯣꯏꯗꯕ ꯖꯥꯠꯂꯥ? ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯁꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯩꯕ ꯃꯐꯝ ꯑꯁꯤꯗꯤ ꯆꯤꯡ ꯑꯁꯤꯃꯛꯇꯪꯅꯤ꯫ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯅꯤꯡꯂꯤꯕꯁꯤꯕꯣ? ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯂꯥꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯈꯣꯜ ꯑꯗꯨꯒ ꯏꯔꯣꯏꯅꯅ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯃꯤꯍꯨꯜꯒꯤ ꯈꯣꯡꯖꯦꯜ ꯑꯗꯨꯁꯨ ꯌꯥꯡꯈꯠꯂꯛꯂꯝꯃꯤ꯫ ꯊꯕꯥꯅ, ꯏꯇꯥꯅ ꯋꯥꯅ ꯉꯥꯏꯖꯔꯤꯕ ꯇꯝꯕ ꯑꯣꯏꯕ ꯔꯥꯖꯀꯨꯃꯥꯔ ꯑꯗꯣ ꯇꯨ ꯑꯥꯗ ꯁꯒꯣꯜꯕꯨ ꯇꯣꯡꯗꯨꯅ ꯈꯨꯠꯇ ꯂꯤꯔꯨꯡ ꯇꯦꯟꯕꯨ ꯄꯥꯏꯗꯨꯅ ꯈꯣꯡꯗꯣꯏ ꯇꯝꯂꯛꯂꯤ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯑꯗꯨꯁꯨ ꯊꯕꯥꯅ ꯍꯥꯏꯔꯤꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯂꯝꯃꯤ꯫ ꯎꯔꯦ ꯃꯍꯥꯛꯁꯨ ꯐꯤꯕꯝ ꯃꯨꯔꯇꯤꯗ ꯃꯁꯛ ꯃꯇꯧꯗ ꯑꯋꯥꯠꯄ ꯂꯩꯇ꯭ꯔꯕ ꯄꯥꯔꯤ ꯁꯅꯥꯅ ꯁꯒꯣꯜꯗ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤꯕꯗꯨ꯫ ꯃꯗꯨ ꯎꯕꯗ ꯂꯝꯍꯦꯟꯕꯤ ꯅꯨꯖꯥꯃꯥꯒꯤ ꯊꯃꯣꯏꯗꯨ ꯏꯊꯛ ꯏꯄꯣꯝ ꯅꯥꯏꯔꯛꯂꯝꯃꯤ꯫ ꯑꯀꯟꯕ ꯏꯔꯩꯅ ꯃꯤꯀꯨꯞꯇꯨꯗ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯋꯥꯈꯜꯕꯨ ꯆꯦꯟꯊꯗꯨꯅ ꯄꯨꯈꯤꯕꯒꯨꯝꯅ ꯇꯧꯔꯔꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯁꯅꯥꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯔꯦꯜꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯁꯒꯣꯜ ꯊꯧꯔꯝꯃꯤ꯫ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗ ꯄꯥꯔꯤ ꯁꯅꯥꯅ, ꯔꯥꯖꯀꯨꯃꯥꯔꯤ, ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯕꯤꯔꯝꯕꯅꯣ? ꯅꯅꯥ ꯏꯁꯤꯡꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯎꯗꯦ꯫ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯁꯅꯥꯕꯨ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯇꯥ ꯊꯕꯥꯒ ꯄꯨꯟꯅ ꯉꯥꯏꯖꯔꯝꯂꯤꯕꯅꯤ꯫ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯥꯔꯤ ꯁꯅꯥꯗꯨ ꯍꯥꯏꯐꯦꯠ ꯉꯛꯆꯥꯟꯅꯅ ꯂꯤꯛꯂꯥꯏꯔꯦꯜꯗ ꯌꯦꯡꯉꯤ꯫ ꯔꯥꯖꯀꯨꯃꯥꯔ, ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯔꯥꯖꯀꯨꯃꯥꯔꯒ ꯃꯔꯨꯞ ꯁꯥꯟꯅꯅꯤꯡꯗꯨꯅ ꯔꯥꯖꯀꯨꯃꯥꯔꯅ ꯁꯥ ꯇꯥꯟꯕ ꯂꯥꯛꯀꯗꯕ ꯃꯥꯏꯀꯩ ꯁꯣꯝꯗ ꯂꯩꯖꯔꯝꯕꯅꯤ꯫ ꯄꯥꯔꯤ ꯁꯅꯥ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯃꯇꯧ ꯑꯗꯨꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯕ ꯉꯝꯃꯤ, ꯃꯔꯝꯗꯤ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤ ꯁꯅꯥ ꯑꯄꯪꯕ ꯃꯤꯑꯣꯏ ꯅꯠꯇꯦ, ꯃꯤꯒꯤ ꯃꯤꯇꯤꯛ ꯃꯤꯔꯧ ꯌꯥꯝꯅ ꯈꯪꯕ ꯅꯨꯄꯥ ꯑꯃꯅꯤ꯫ ꯄꯥꯔꯤ ꯁꯅꯥ ꯉꯁꯤꯗꯤ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯂꯪꯅ ꯆꯝꯅ ꯐꯖꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯁꯅꯥ ꯑꯅꯤꯗꯨꯅ ꯃꯤꯠꯐꯝ ꯊꯝꯂꯨꯔꯦ꯫ ꯊꯝꯂꯨꯔꯤꯕ ꯃꯤꯠꯐꯝ ꯑꯗꯨ ꯆꯣꯏꯊꯣꯛꯄ ꯃꯍꯥꯛ ꯄꯥꯝꯂꯝꯗꯦ꯫ ꯌꯦꯡꯉꯤꯈꯩ ꯄꯦꯟꯗꯕꯤ ꯅꯤꯡꯊꯤꯕꯤ ꯅꯨꯖꯥ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯁꯛꯇꯝ ꯑꯗꯨꯕꯨ ꯃꯤꯀꯨꯞ ꯈꯔ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯍꯥꯏꯔꯛꯏ, ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯔꯦꯜ, ꯉꯁꯤꯒꯤꯗꯤ ꯃꯇꯝ ꯊꯦꯡꯂꯦ꯫ ꯍꯌꯦꯡ ꯀꯣꯔꯧ ꯅꯣꯡꯖꯥꯗ ꯔꯥꯖꯀꯨꯃꯥꯔꯤ ꯃꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯑꯩꯕꯨ ꯉꯥꯏꯕꯤꯔꯝꯃꯨ꯫ ꯑꯩꯁꯨ ꯏꯊꯟꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯆꯒꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯌꯨꯝ ꯃꯥꯏꯀꯩ ꯄꯥꯡꯖꯈ꯭ꯔꯒꯦ꯫ ꯋꯥꯐꯝ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯄꯥꯔꯤ ꯁꯅꯥ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯉꯧꯕꯗꯨ ꯌꯥꯡꯅ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯥꯔꯤ ꯁꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥꯏꯔꯦꯜ ꯅꯨꯡꯁꯤꯅꯔꯛꯂꯝꯃꯤ꯫ ꯃꯕꯥꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅ ꯈꯨꯜ ꯑꯗꯨ ꯁꯤꯟꯕ ꯊꯨꯡꯅ ꯈꯪꯅꯔꯝꯃꯤ꯫ ꯀꯂꯛꯄ ꯆꯥꯛꯄ ꯃꯤꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯄꯥꯔꯤ ꯁꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥꯏꯔꯦꯜ ꯊꯃꯣꯏꯗ ꯑꯃꯛꯄ ꯑꯃꯠꯇ ꯌꯥꯎꯗ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯔꯛꯄꯅ ꯊꯥ ꯐꯅ ꯌꯥꯝꯅꯗꯤ ꯌꯥꯝꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯗ ꯇꯥꯔꯛꯂꯦ꯫ ꯃꯆꯥꯅꯨꯄꯤꯒ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯔꯦ ꯍꯥꯏꯕꯁꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯅꯨꯃꯤꯗꯥꯡ ꯑꯃ ꯅꯤꯡꯊꯧ ꯑꯗꯨꯒ ꯃꯍꯥꯔꯥꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕꯅ, ꯃꯍꯥꯔꯥꯅꯤ, ꯑꯩꯅ ꯇꯥꯔꯤꯕ ꯄꯥꯎ ꯑꯁꯤꯕꯨ ꯆꯨꯝꯂꯕ꯭ꯔꯅꯦ? ꯆꯨꯝꯃꯤ꯫ ꯏꯆꯥꯅꯨꯄꯤꯒꯤ ꯃꯇꯥ ꯊꯕꯥꯗꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ, ꯏꯆꯥꯅꯨꯄꯤꯁꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯑꯣꯏꯔꯦ꯫ ꯑꯩꯒꯤ ꯃꯤꯠꯇꯗꯤ ꯑꯉꯥꯡ ꯃꯆꯥ ꯑꯃꯒꯨꯝꯅ ꯉꯁꯤꯁꯨ ꯎꯔꯤꯅꯦ ꯃꯍꯥꯔꯥꯅꯤ꯫ ꯔꯨꯗ꯭ꯔꯁꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯈꯨꯝꯂꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ, ꯅꯍꯥꯟꯇ ꯑꯣꯏꯔꯕꯣꯏ ꯅꯤꯡꯏ ꯃꯥꯅ ꯃꯕꯨꯛ ꯂꯥꯝꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯕꯗꯣ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯏꯆꯥꯒꯤ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕꯒꯤ ꯃꯇꯝ ꯆꯞ ꯆꯥꯁꯤꯜꯂꯛꯂꯦ꯫ ꯐꯔꯦ ꯃꯍꯥꯔꯥꯅꯤ, ꯅꯪꯅ ꯐꯖꯅ ꯀꯅꯥꯒꯤ ꯃꯆꯥ ꯃꯁꯨꯅꯣ ꯍꯥꯏꯕꯗꯣ ꯈꯪꯗꯣꯛꯅꯕ ꯇꯧ꯫ ꯑꯩꯈꯣꯏꯅ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯊꯧ ꯃꯉꯝ ꯑꯗꯣ ꯐꯖꯅ ꯄꯥꯡꯊꯣꯛꯍꯧꯕꯅ ꯐꯩ꯫ ꯅꯤꯡꯊꯧꯁꯨ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯨꯝꯊꯈ꯭ꯔꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯃꯍꯥꯔꯥꯅꯤ ꯔꯨꯗ꯭ꯔ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯏꯔꯦꯜꯒ ꯄꯨꯟꯅ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯀꯥ ꯑꯗꯨꯗ ꯆꯤꯛꯅ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯆꯥꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯃꯊꯃꯣꯏ ꯃꯅꯨꯡꯗ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯄꯥꯟ ꯊꯣꯡꯗꯗꯤ ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯔꯦ꯫ ꯏꯃꯥꯒꯤ ꯕꯦꯝꯃ ꯂꯤꯛꯂꯥꯏꯔꯦꯜ, ꯍꯥꯏꯌꯨ ꯏꯃꯥꯗ, ꯀꯔꯝꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯣ? ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯏꯀꯥꯏ ꯏꯀꯥꯏꯅ ꯈꯨꯝꯂꯛꯏ, ꯏꯃꯥ ꯃꯍꯥꯔꯥꯅꯤ, ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯄꯥꯟꯕ
ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯔꯥꯖꯀꯨꯃꯥꯔ ꯄꯥꯔꯤꯁꯅꯥꯅꯤ꯫ ꯊꯋꯥꯏ ꯂꯥꯛꯄꯒꯤ ꯃꯃꯤꯡ ꯍꯦꯛ ꯇꯥꯕꯒ ꯅꯣꯛꯂꯝꯕ ꯃꯤꯅꯣꯛ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦ꯫ ꯎꯪꯗꯨꯅ ꯂꯩ ꯃꯃꯥ ꯏꯕꯦꯝꯃꯗꯣ꯫ ꯂꯤꯛꯂꯥꯏꯔꯦꯜꯅ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯍꯪꯂꯛꯏ꯫ ꯀꯩꯗꯧꯔꯕꯒꯦ ꯏꯃꯥ ꯃꯍꯥꯔꯥꯅꯤ? ꯃꯃꯥꯗꯨ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯝꯂꯒ ꯃꯆꯥꯗꯣ ꯐꯖꯅ ꯄꯣꯊꯥꯔꯣ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯋꯥꯔꯤ ꯄꯨꯝꯕ ꯅꯤꯡꯊꯧꯗ ꯇꯝꯂꯦ꯫ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤ? ꯊꯋꯥꯏ ꯂꯥꯛꯄ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯍꯥꯏꯕ? ꯐꯩ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯥꯗ ꯑꯩꯒꯤ ꯏꯆꯥ ꯅꯤꯡꯉꯣꯜꯕꯨ ꯀꯩꯗꯧꯅꯨꯡꯗ ꯊꯥꯖꯔꯣꯏ꯫ ꯃꯁꯦ ꯅꯤꯡꯊꯧ ꯑꯩꯒꯤ ꯂꯦꯡꯗ꯭ꯔꯕ ꯋꯥꯁꯛꯅꯤ ꯃꯍꯥꯔꯥꯅꯤ꯫ ꯔꯨꯗ꯭ꯔ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯄꯥꯈꯠꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯃꯔꯣꯝꯗ ꯃꯆꯥꯒꯤ ꯋꯥꯈꯜ ꯈꯪꯉꯤ ꯃꯃꯥ ꯃꯍꯥꯛꯇꯤ꯫ ꯑꯗꯨꯅ ꯀꯔꯤꯕꯨ ꯊꯣꯛꯅꯒꯗꯕ ꯈꯟꯕꯗ ꯃꯃꯥ ꯃꯍꯥꯛꯇꯤ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯔꯦ꯫ ꯊꯥꯏꯅ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯌꯥꯅꯗꯗꯨꯅ ꯂꯥꯛꯈꯤꯕ ꯈꯨꯜꯅꯤ꯫ ꯑꯗꯨꯅ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯅꯣꯡꯊꯣꯟꯕꯁꯨ ꯈꯨꯜ ꯑꯗꯨꯕꯨ ꯌꯥꯗꯦ꯫ ꯈꯨꯜ ꯑꯗꯨ ꯊꯥꯏꯅ ꯃꯤ ꯀꯌꯥ ꯌꯥꯅꯗꯕ ꯈꯨꯜ ꯑꯃꯅꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯕꯨ ꯀꯩꯁꯨ ꯂꯩꯇꯅ ꯈꯟꯕ, ꯁꯅꯥ ꯂꯨꯄꯥꯗ ꯃꯤꯍꯧꯕ, ꯍꯨꯔꯥꯟ ꯂꯅꯥꯗ ꯂꯥꯟ ꯇꯧꯕ, ꯃꯤꯒꯤ ꯁꯅꯥ ꯂꯨꯄꯥ ꯈꯣꯝꯀꯠꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯀꯩꯗ ꯄꯩꯁꯤꯟꯗꯨꯅ ꯊꯝꯃꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯈꯨꯃꯟ ꯏꯌꯦꯛꯆꯥ ꯉꯥꯛꯇꯅꯤ꯫ ꯑꯗꯨꯅ ꯂꯧꯅ ꯂꯩꯅꯕ ꯌꯥꯗꯦ꯫ ꯃꯔꯝ ꯑꯁꯤꯅꯁꯨ ꯅꯣꯡꯊꯣꯟꯕ ꯅꯤꯡꯊꯧꯅ ꯍꯦꯟꯅ ꯌꯥꯗꯕꯅꯤ꯫ ꯌꯦꯛꯅꯤ ꯍꯥꯏꯕꯁꯤꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯑꯅꯤ ꯑꯗꯨꯅꯗꯤ ꯈꯪꯕ ꯅꯠꯇꯦ꯫ ꯌꯦꯛ ꯃꯁꯦꯟ ꯅꯨꯡꯁꯤꯅꯕ ꯑꯣꯏꯕꯅ ꯑꯅꯤ ꯑꯁꯤ ꯄꯠ ꯇꯠꯄ ꯃꯈꯩ ꯅꯨꯡꯁꯤꯅꯩ꯫ ꯅꯣꯡꯃꯇ ꯎꯅꯗꯕꯗ ꯇꯨꯝꯕ ꯌꯥꯅꯗꯦ꯫ ꯃꯅꯥꯛꯇ ꯂꯩꯔꯤꯉꯩ ꯅꯨꯡꯉꯥꯏꯕ, ꯂꯥꯊꯣꯛꯈꯤꯕ ꯃꯇꯝꯗ ꯍꯦꯛꯇ ꯋꯥꯕꯁꯤ ꯄꯥꯔꯤꯁꯅꯥ ꯑꯃꯗꯤ ꯂꯤꯛꯂꯥꯏꯔꯦꯜ ꯑꯅꯤꯃꯛ ꯇꯧꯔꯝꯃꯤ꯫ ꯍꯞꯇꯥ ꯑꯃꯒꯤ ꯃꯇꯨꯡꯅꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯑꯃꯗꯤ ꯄꯥꯔꯤꯁꯅꯥ ꯄꯥꯠ ꯑꯃꯒꯤ ꯃꯌꯥꯗ ꯂꯥꯛꯇꯨꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ, ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯊꯃꯣꯏꯁꯦ ꯅꯤꯛ ꯅꯤꯛ ꯂꯥꯎꯔꯛꯄꯁꯨ ꯌꯥꯎ꯫ ꯅꯪꯕꯨ ꯑꯩꯒꯤ ꯑꯣꯏꯕ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯈꯟꯕꯗ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯊꯕ ꯌꯥꯗ ꯅꯣꯡꯉꯥꯟꯈꯤꯕ ꯀꯌꯥꯅꯤ ꯅꯪꯒꯤ ꯋꯥꯈꯜꯗ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯄꯥꯔꯤꯁꯅꯥꯒꯤ ꯋꯥꯍꯩꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯍꯥꯏꯖꯔꯛꯂꯝꯃꯤ꯫ ꯏꯕꯨꯡ ꯄꯥꯔꯤ, ꯑꯩꯅ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕꯅꯤ, ꯑꯃꯛꯄ ꯂꯩꯇ꯭ꯔꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯩꯅ ꯈꯟꯈꯤꯕ ꯋꯥꯈꯜꯗꯤ ꯀꯩꯗꯧꯅꯨꯡꯗ ꯍꯣꯡꯂꯣꯏꯗꯕꯤ ꯂꯤꯛꯂꯥꯏꯔꯦꯜꯅꯤ꯫ ꯄꯥꯔꯤꯁꯅꯥ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯇꯅꯧ ꯇꯅꯧꯔꯕ ꯈꯨꯠꯁꯥ ꯑꯗꯨ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯄꯥꯈꯪ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯅꯅꯤꯡꯇꯝꯅ ꯍꯥꯏꯅ ꯍꯨꯝꯅ ꯁꯥꯠꯂꯨ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯅ ꯁꯝꯕꯜ ꯑꯣꯏ, ꯅꯪꯕꯨ ꯁꯝꯕꯜ ꯆꯦꯠꯅ ꯈꯥꯗꯨꯅ ꯊꯝꯒꯅꯤ꯫ ꯂꯩꯔꯥꯡ ꯂꯩꯅꯥ ꯑꯃꯠꯇ ꯂꯩꯃꯥꯏ ꯊꯛꯇ ꯇꯥꯍꯟꯗ, ꯐꯥꯏꯔꯦꯜ ꯂꯝꯇꯥꯒꯤ ꯑꯉꯥꯎꯕ ꯃꯥꯂꯪꯕꯒꯤ ꯁꯥꯍꯨꯝ ꯐꯥꯎꯕ ꯑꯩꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯔꯤꯉꯩꯗ ꯁꯥꯍꯨꯝ ꯑꯃꯠꯇ ꯐꯪꯍꯜꯂꯨ꯫ ꯊꯃꯣꯏꯒꯤ ꯂꯨꯔꯕ ꯏꯌꯥꯏꯊꯛꯇ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯊꯝꯕꯥꯜꯅꯤ ꯅꯪꯗꯤ꯫ ꯅꯨꯡꯁꯤ ꯊꯣꯏꯔꯕꯤ ꯃꯥꯏꯊꯣꯡꯅ ꯇꯠꯇꯅ ꯄꯥꯈꯪ ꯑꯩꯉꯣꯟꯗ ꯀꯥꯏꯍꯧꯕꯅꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯄꯥꯔꯤꯁꯅꯥꯒꯤ ꯊꯋꯥꯏ ꯋꯥꯖꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩ ꯈꯔꯗꯨ ꯇꯥꯕꯗ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯣ ꯏꯉꯥ ꯏꯉꯦꯟꯒꯤ ꯅꯣꯡꯖꯨꯒꯨꯝꯅ ꯍꯩꯊꯔꯛꯄ ꯈꯪꯍꯧꯗꯦ꯫ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯟꯗꯨꯅ ꯇꯅꯤꯛꯂꯕ ꯈꯣꯟꯖꯦꯜꯗ ꯅꯨꯡꯁꯤꯅ ꯍꯥꯏꯔꯛꯏ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ? ꯏꯕꯨꯡ ꯄꯥꯔꯤ, ꯅꯤꯡꯉꯣꯜ ꯊꯃꯣꯏ ꯂꯀꯥ ꯅꯨꯡꯁꯦ ꯅꯪꯒꯤ ꯅꯨꯡꯁꯤꯃꯩꯅ ꯆꯥꯛꯂꯛꯂꯤ꯫ ꯑꯩꯒꯤꯅꯤ ꯍꯥꯏꯕ ꯑꯃꯠꯇ ꯐꯥꯎꯕ ꯈꯥꯛꯇꯅ ꯅꯐꯝꯗ ꯁꯤꯟꯅꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕ, ꯁꯃꯥꯖꯀꯤ ꯃꯤꯠꯌꯦꯡꯅ ꯀꯟꯈꯤꯕꯅ ꯅꯤꯡꯉꯣꯜ ꯃꯄꯣꯛ ꯑꯣꯏꯔꯨꯕ ꯑꯩꯗꯤ ꯊꯧꯅꯥ ꯐꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯉꯝꯖꯗꯦ꯫ ꯊꯃꯣꯏꯅꯨꯡ ꯑꯁꯤꯗꯗꯤ ꯅꯪꯒꯤ ꯅꯨꯡꯁꯤꯕꯅ ꯄꯤꯛ ꯊꯟꯈ꯭ꯔꯦ꯫ ꯇꯨꯔꯦꯜ ꯂꯥꯏꯖꯒꯤ ꯂꯨꯔꯕ ꯏꯁꯤꯡꯒꯨꯝ ꯑꯩꯒꯤ ꯅꯨꯡꯁꯤꯕꯁꯨ ꯇꯔꯨ ꯇꯔꯨꯔꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯪ ꯑꯩ ꯂꯥꯞꯅꯒꯗꯕ ꯑꯣꯏꯔꯕꯗꯤ ꯑꯩꯗꯤ ꯃꯥꯂꯦꯝꯁꯤꯗ ꯂꯩꯔꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯛ ꯍꯤꯛ ꯂꯥꯎꯅ ꯀꯞꯂꯛꯂꯦ꯫ ꯄꯥꯔꯤꯁꯅꯥꯅ ꯃꯅꯥꯛ ꯅꯛꯅ ꯀꯞꯂꯤꯕꯤ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤꯕꯨ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤꯗꯨꯅ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯇꯝ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯁꯣꯝꯗ ꯊꯋꯥꯏ ꯂꯥꯛꯄ ꯅꯤꯡꯊꯧꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯗꯨꯅ ꯃꯆꯥꯅꯨꯄꯥꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯉꯁꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯅꯪ ꯌꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯃꯁꯤꯗ ꯅꯪꯅ ꯃꯔꯩ ꯃꯔꯥ ꯇꯧꯕ ꯌꯥꯔꯣꯏꯀꯣ ꯏꯄꯥꯒꯤ ꯄꯥꯔꯤ꯫ ꯄꯥꯔꯤ ꯇꯞꯅ ꯈꯨꯝꯃꯤ꯫ ꯀꯔꯤ ꯋꯥꯐꯝꯅꯣ ꯏꯄꯥ ꯅꯤꯡꯊꯧ? ꯊꯋꯥꯏ ꯂꯥꯛꯄ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯏ꯫ ꯌꯦꯡꯉꯣ ꯄꯥꯔꯤ, ꯅꯪꯒ ꯃꯔꯤ ꯂꯩꯅꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯅꯨꯡꯁꯤꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯣ ꯏꯄꯥꯗꯤ ꯄꯥꯝꯗꯦ꯫ ꯃꯈꯣꯏꯒ ꯑꯩꯈꯣꯏꯒ ꯊꯥꯏꯅ ꯑꯍꯜ ꯂꯃꯟ ꯍꯥꯛꯇꯛꯇꯒꯤ ꯌꯦꯛꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯦꯛꯁꯨ ꯊꯣꯛꯅꯩꯗꯣ꯫ ꯄꯥꯔꯤꯁꯅꯥ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯕ ꯋꯥ ꯑꯗꯨꯗ ꯊꯃꯣꯏ ꯑꯗꯨ ꯃꯌꯤ ꯃꯆꯦꯠ ꯆꯠꯂꯦ꯫ ꯊꯥꯏꯅꯗꯤ ꯌꯦꯛ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯤꯅ ꯆꯠꯅꯔꯝꯃꯤ꯫ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯄꯥꯔꯤꯁꯅꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯥ ꯅꯤꯡꯊꯧꯅ ꯍꯥꯏꯔꯤꯕ ꯄꯨꯝꯕ ꯑꯃꯠꯇ ꯇꯥꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯇꯌꯤꯡ ꯇꯌꯤꯡꯕꯤ ꯃꯥꯏꯊꯣꯡ ꯑꯗꯨꯗ ꯃꯤꯠꯃꯥꯡꯗ ꯂꯦꯞꯇꯨꯅ ꯄꯤꯀꯣꯏ ꯆꯦꯟꯅ ꯌꯦꯡꯂꯛꯄꯒꯨꯝꯅ ꯃꯁꯥꯗ ꯐꯥꯎꯔꯦ꯫ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯇꯔꯪ ꯑꯃꯗ ꯆꯠꯈ꯭ꯔꯦ꯫
ꯄꯥꯔꯤꯁꯅ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯝꯗ ꯅꯤꯡꯕ ꯀꯥꯏꯕ ꯑꯃꯒꯨꯝ ꯆꯠꯈ꯭ꯔꯦ꯫ ꯊꯋꯥꯏ ꯂꯥꯛꯄ ꯃꯆꯥꯅ ꯆꯠꯈꯤꯕꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯈꯥꯝꯂꯨꯕ ꯇꯧꯔꯨꯗ꯭ꯔꯦ ꯃꯆꯥ ꯄꯥꯔꯤꯕꯨ꯫ ꯍꯥꯏꯅ ꯃꯇꯝ ꯐꯅꯌꯥꯝꯅ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯔꯦꯜꯁꯨ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯦ ꯈꯪꯂꯦ ꯃꯍꯥꯛꯁꯨ ꯑꯍꯤꯡ ꯀꯌꯥ ꯀꯞꯇꯨꯅ ꯂꯦꯜꯂꯤ꯫ ꯃꯇꯥ ꯊꯕꯥꯅ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯑꯋꯥꯕ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯒꯤ ꯃꯥꯌꯣꯛꯇ ꯂꯤꯛꯂꯥꯏꯔꯦꯜ ꯂꯦꯞꯂꯛꯂꯦ꯫ ꯂꯣꯟꯅ ꯀꯣꯅꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯄꯥꯔꯤꯁꯅꯥ ꯎꯅꯩ ꯇꯣꯏꯅ꯫ ꯌꯦꯛꯅꯤ ꯈꯪꯅ ꯂꯥꯞꯊꯣꯛꯅꯕ ꯉꯝꯗ ꯎꯅꯩ꯫ ꯅꯨꯡꯁꯤꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯁꯥꯟꯅꯩ꯫ ꯅꯣꯡꯃꯗꯤ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕ ꯃꯆꯥꯒꯤ ꯑꯔꯣꯟꯕ ꯂꯝꯆꯠ ꯈꯪꯂꯛꯂꯝꯃꯤ꯫ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯅꯣꯡꯊꯣꯟꯕ꯫ ꯌꯥꯝꯅ ꯁꯥꯎꯅ ꯃꯆꯥꯅꯨꯄꯤꯕꯨ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯀꯧꯈꯠꯂꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯔꯦꯜꯗꯨ ꯊꯕꯥꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯔꯨꯗ꯭ꯔꯁꯨ ꯄꯥꯈꯠꯅ ꯃꯥꯒꯤ ꯀꯥꯗꯒꯤ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯂꯦꯞꯇꯨꯅ ꯂꯩ꯫ ꯅꯣꯡꯊꯣꯟꯕ ꯅꯤꯡꯊꯧꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ, "ꯏꯀꯥꯏ ꯈꯪꯗꯕꯤ, ꯂꯝꯀꯦꯠꯄꯤ, ꯅꯄꯥ ꯅꯤꯡꯊꯧ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯅꯪꯅ ꯀꯔꯤ ꯅꯊꯧꯅꯥ ꯂꯩꯗꯨꯅ ꯂꯦꯞꯂꯤꯕ? ꯅꯪ ꯅꯄꯥ ꯑꯩꯕꯨ ꯀꯔꯤꯁꯨ ꯂꯨꯝꯅ ꯂꯧꯗ꯭ꯔꯦ ꯅꯠꯇ꯭ꯔꯥ? ꯅꯄꯥ ꯅꯃꯥ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯏꯟꯗꯕ ꯅꯪꯗꯤ? ꯐꯩ, ꯑꯩꯅ ꯀꯩꯗꯧꯔꯛꯄ ꯉꯝꯕꯒꯦ ꯍꯥꯏꯕꯗꯣ ꯅꯪ ꯌꯦꯡꯍꯟꯒꯦ꯫ ꯁꯥꯒꯩ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯍꯟꯅꯕ ꯍꯣꯠꯅꯕ ꯅꯪꯗꯤ ꯗꯟꯗꯤ ꯄꯤꯗꯅ ꯇꯣꯛꯂꯣꯏ." ꯃꯍꯥꯔꯥꯅꯤ ꯔꯨꯗ꯭ꯔ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯄꯨꯔꯣꯏꯕꯒꯤ ꯃꯆꯤꯡ ꯈꯪꯕꯅ ꯇꯞꯅ ꯍꯥꯏꯔꯛꯏ, "ꯀꯔꯤ ꯑꯋꯥꯅꯣ ꯏꯅꯤꯡꯊꯧ? ꯏꯅꯤꯡꯊꯧꯅ ꯍꯦꯛ ꯄꯣꯛꯂꯤꯕ ꯅꯆꯥꯗꯨꯕꯨ ꯗꯟꯗꯤ ꯄꯤꯒꯦ ꯍꯥꯏꯕꯤꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ." ꯇꯞꯅ ꯏꯪꯅ ꯍꯥꯏꯔꯒ ꯊꯦꯝꯂꯒ ꯂꯣꯏꯔꯦ꯫ ꯂꯤꯛꯂꯥꯏꯔꯦꯜꯗꯤ ꯀꯔꯤꯁꯨ ꯈꯨꯝꯗꯦ꯫ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ ꯂꯩꯃꯥꯏꯊꯛꯇ ꯌꯦꯡꯗꯨꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗꯅ लेप्तुना नुंशिबा मागिदमक फैगाक फैना लेप्तुना मपा निंगथौगी वाहै मनादा हापते पिनिंगबा दंदी पीसनो मायोकनगनी हाइना लिक्लाइरेलना खनख्रे नंग ओइना दंदी फंगलक्त्रिङैदने याम थुना चंख्रो चलो है कना लei मनाय अमना लाक्तुना मकोकनोना हाइरई इनिंगथौ ननाय अहक लेजे चलो हाइकोल लेकोल सेनरिबा मीसिंग अदुगी मनाक्ता ngasiदगी मिकुपसिदगी मयुमदा हलो हाय निंगथौ अगी याथंग मनाय अदुना फगनी इनिंगथौ ननाय चचरगे नोंथोनबा निंगथौना थबा ngasiदगी हाइबा इंदबी लमकेट पियसे हाइकोल लेकोलगी थबक पुनमक माबु लोइने तवहनगदबनी नंगना पाउ तमगदबनी अइंगोंदा असे हाइरमलगा निंगथौ अदु साउना चंख्रे लिक्लाइरेल हौजिक्तदा कपले मखोल थोकना मता थबादा कोनसिंदुना कपलगा हाइरई इता थबा अइना लेपलिबा खोंफमसिबु यामना लालाजने फना ओइदुनासु अइ इबुंग पारिबुदि काउथोकपा ngमोय इता मजाय बेमा अइसु करि हाइगदबनो खंद्रि मजाय बेमगी मतौसे अयेंबा ngमद्रे असे हाइदुना थबासु कपले ngasiदगी हौदुना राजकुमारी लिक्लाइरेल राजकुमारी अमा ओइबगी निंगथिजरबा फिजेट लैतेंग थादोख्रे मिनाय अमना सेटकदबा फिजेट सेट चादुना हाइकोल लेकोल फानबा हौख्रे नुंशी मसुम लांगीदमक्तने थाबुमनी हौजिनख्रे महारानी रुद्रदी मचागी मतौ येंगबा ngमजदा निंगथौदा कयारक हाइजै अदुबो निंगथौ नोंथोनबदी मनादा हापते मचाना वखल ओनद्रिबा फावबा तौहनगनी असे खक्तने मागी मचिंदगी थोकलिबा वाहै हाइबबो कोनुंग अदुदा लिक्लाइरेल मिकुप अमता थोकपा यारमदे सोमदना पारिसना लिक्लाइरेल मखोय अनीना तत्तना उनबा मफम अदुदा ngasiso लिक्लाइरेल बु ngairi वाखलदा असुमना खंजै कैदौबो यावरबा जानो कुइरेदा मागी माइथोंग उजबा फंखिदबा नुंशी खोंजेल सु ताखिदरे अइना करी सोइखिदुना अइंगोंदा वारौरिब्रा अइबु नुंशी हाइरमलगा मिराइ लक्लबा जाला लिक्लाइरेल नंग अइबु उनिंगबु पोक्तब्रा थमोय कनबि ओइगे निंगलब्रा नंगी नपाव अमतंगदि ताहल्लुबा कैदौबगे अइ वारे लिक्लाइरेल पिक्रबा कोक असिदा थांकलिबा पोटलुम मयाम असे पुबदा वारे सोमदना इपा निंगथौना अइबु लुहोंगनबा हाइदुना हाइना सिंगनबा लोइख्रे लोइदाम थाजा अमाखक्ता ngaire लुहोंगदबा अइगे पांगल लैत्रे नंगना इफमदगी लापथोकपा मानबा मतौ असिना अइबु तत्तना ओटलरे लिक्लाइ असे हाइरगा फमथरगा कबलकले नुपा ओइरबसु ngasidi अवाबा मयाम अदुना पेना कबले पारिसना नुपा नत्तबगुमना हाइनै ताइबंगना नुपानाबु कप्रा नुपा हाइबसिदि थौना लेगदबनी हाइना नुपा सुमीनी नुपा सु थमोय पाली कप्पा हाइ हाइबसि पारिसनाना उतलरे नुमिदांगी मतमने थेंगलबा अहिंग अदुदा लिक्लाइरेल तुमथबा याजदे मोंदुम मोंटेक मथक अदुदा तुम्बा यादा कप्तुना ले वाखलदा खल्ले नंगबु कपलमगद्रा अइगिदमक नंग वारमगद्रा इबुंग पारी
ꯑꯩꯒꯤ ꯃꯥꯏꯀꯩꯗꯕꯨ ꯌꯦꯡꯂꯝꯒꯗ꯭ꯔꯥ? ꯑꯋꯥꯕ ꯀꯌꯥ ꯈꯪꯂꯝꯒꯗ꯭ꯔꯥ ꯑꯩꯒꯨꯝꯅ? ꯊꯦꯡꯂꯕ ꯑꯍꯤꯡ ꯑꯁꯤꯒꯤ ꯑꯆꯤꯛꯄ ꯃꯔꯛꯁꯤꯗ ꯅꯪꯕꯨ ꯅꯤꯡꯁꯤꯡꯕꯅ ꯄꯣꯊꯥꯗ꯭ꯔꯕ ꯊꯃꯣꯏ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯏꯕꯨꯡ ꯄꯥꯔꯤ꯫ ꯅꯪꯒꯤ ꯅꯇꯤꯛ ꯃꯌꯥꯏꯅ ꯑꯩꯕꯨ ꯂꯦꯡꯕ ꯉꯝꯗ ꯄꯨꯟꯁꯤꯟꯈꯤꯕꯅ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯑꯩ ꯂꯦꯞꯂꯤꯌꯦ ꯅꯪꯒꯤꯗꯃꯛ꯫ ꯑꯩꯒꯤ ꯇꯥꯔꯛꯂꯤꯕ ꯄꯤꯔꯥꯡꯁꯦ ꯇꯩꯊꯣꯛꯄꯤꯅꯕ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯉꯁꯤꯗꯤ꯫ ꯅꯪꯒꯤ ꯅꯅꯥꯛ ꯅꯛꯅ ꯄꯦꯟꯗ꯭ꯔꯕ ꯊꯃꯣꯏ ꯑꯩꯒꯤ ꯅꯤꯡꯉꯝꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥꯁꯦ ꯍꯥꯏꯖꯗꯨꯅ ꯅꯊꯥꯅꯨꯡꯗ ꯄꯦꯟꯅ ꯀꯞꯅꯤꯡꯂꯦ ꯏꯕꯨꯡ ꯄꯥꯔꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯏꯔꯦꯜꯗꯨ ꯀꯞꯄ ꯌꯥꯕ ꯀꯞꯂꯤ ꯑꯍꯤꯡ ꯑꯁꯤꯗ꯫ ꯃꯇꯥ ꯊꯕꯥꯁꯨ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯤꯛꯂꯥꯏꯔꯦꯜꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕꯗꯨ ꯃꯥꯁꯨ ꯍꯦꯛ ꯎꯔꯨꯔꯦ꯫ ꯇꯞꯅ ꯍꯧꯒꯠꯂꯛꯇꯨꯅ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ ꯑꯗꯨꯒ ꯐꯝꯊꯩ꯫ ꯊꯕꯥ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ, ꯃꯖꯥ ꯏꯕꯦꯝꯃ, ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯀꯞꯇꯨꯅ ꯂꯩꯔꯗꯤ ꯅꯁꯥꯗꯣ ꯌꯥꯔꯔꯣꯏ꯫ ꯊꯥ ꯀꯌꯥ ꯁꯨꯔꯦ ꯃꯖꯥ ꯏꯕꯦꯝꯃꯅ ꯀꯔꯤꯃꯇ ꯆꯥꯎ ꯊꯛꯎ ꯌꯥꯗ꯭ꯔꯤꯕꯁꯦ? ꯑꯍꯤꯡ ꯈꯨꯗꯤꯡ ꯀꯞꯇꯨꯅ ꯂꯩꯔꯤꯕꯁꯦ? ꯅꯁꯥꯗꯣ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯃꯖꯥ ꯏꯕꯦꯝꯃ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯍꯧꯒꯠꯂꯒ ꯐꯝꯃꯤ ꯑꯗꯨꯒ ꯊꯕꯥꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯏꯇꯥ ꯊꯕꯥ, ꯅꯪ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯥ ꯁꯣꯏꯗꯅ ꯋꯥꯔꯝꯒꯅꯤ꯫ ꯃꯥꯒꯤ ꯑꯋꯥꯕ ꯅꯪꯅ ꯑꯃꯇ ꯀꯣꯛꯍꯟꯕꯤꯌꯨ ꯏꯇꯥ꯫ ꯀꯔꯤꯅꯣ ꯍꯥꯏꯌꯨ, ꯀꯔꯤ ꯏꯇꯦꯡꯅꯣ ꯃꯖꯥ ꯏꯕꯦꯝꯃꯅ ꯄꯥꯡꯍꯟꯅꯤꯡꯂꯤꯕ? ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯅꯪ ꯄꯥꯔꯤ ꯁꯅꯥꯒ ꯑꯩꯒꯒꯤ ꯎꯅꯐꯝ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯑꯩꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ ꯃꯔꯤꯛ ꯆꯨꯝꯅ ꯑꯃꯠꯇ ꯈꯥꯛꯇꯅ ꯂꯤꯕꯤꯌꯨ꯫ ꯃꯥꯒꯤ ꯋꯥ ꯇꯥꯔꯒ ꯑꯩꯉꯣꯟꯗ ꯇꯝꯕꯤꯌꯨ꯫ ꯍꯣꯏ, ꯑꯩ ꯉꯝꯅꯕ ꯍꯣꯠꯅꯒꯦ ꯃꯖꯥ ꯏꯕꯦꯝꯃ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯗꯨꯃ ꯍꯧꯈ꯭ꯔꯦ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯕꯥ ꯂꯣꯟꯅ ꯂꯥꯛꯇꯨꯅ ꯄꯥꯠ ꯃꯌꯥ ꯑꯗꯨꯗ ꯄꯥꯔꯤ ꯁꯅꯥꯕꯨ ꯉꯥꯏꯖꯗꯨꯅ ꯂꯩ꯫ ꯃꯁꯥ ꯑꯗꯨꯁꯨ ꯏꯊꯛ ꯊꯛꯀꯠꯂꯤ, ꯍꯨꯔꯥꯟꯕꯤ ꯑꯃꯒꯨꯝꯅ ꯏꯄꯥ ꯄꯥꯈꯠꯆꯩ꯫ ꯉꯥꯏꯍꯥꯛ ꯉꯥꯏꯔꯕ ꯃꯇꯨꯡꯗ ꯄꯥꯔꯤ ꯁꯅꯥ ꯂꯥꯛꯇꯨꯅ ꯂꯦꯞꯂꯔꯦ꯫ ꯃꯗꯨ ꯎꯕꯗ ꯊꯕꯥ ꯍꯔꯥꯎꯖꯩ꯫ ꯋꯥꯐꯝ ꯄꯨꯝꯕ ꯄꯥꯔꯤ ꯁꯅꯥꯒꯤ ꯃꯐꯝꯗ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯄꯥꯔꯤ ꯁꯅꯥꯁꯨ ꯃꯥꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯄꯨꯝꯕ ꯇꯝꯃꯤ꯫ ꯊꯕꯥꯅ, ꯑꯗꯨꯗꯤ ꯋꯥꯐꯝꯁꯦ ꯑꯔꯥꯏꯕ ꯑꯃ ꯅꯠꯇ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔ꯫ ꯃꯖꯥ ꯏꯕꯦꯝꯃꯒꯤ ꯃꯇꯧ ꯑꯗꯨꯗ ꯀꯔꯝꯅ ꯋꯥꯁꯦ ꯇꯝꯂꯨꯒꯅꯤ? ꯄꯥꯔꯤ ꯁꯅꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ, ꯊꯕꯥ, ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ꯫ ꯍꯟꯗꯛꯀꯤ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯗ ꯔꯥꯖꯀꯨꯃꯥꯔꯤ ꯂꯤꯛꯂꯥꯏꯔꯦꯜꯗ ꯃꯐꯝ ꯑꯁꯤꯃꯛꯇꯗ ꯂꯥꯛꯅꯅꯕ ꯅꯪꯅ ꯈꯔ ꯁꯤꯜꯂꯨ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯊꯕꯛꯇꯤ ꯑꯩꯅ ꯇꯧꯔꯒꯦ꯫ ꯀꯣꯅꯨꯡꯗꯒꯤ ꯃꯥꯕꯨ ꯑꯃꯨꯛꯇ ꯊꯣꯛꯄ ꯌꯥꯅꯅꯕ ꯅꯪꯅ ꯁꯤꯜꯂꯨ꯫ ꯍꯣꯏ, ꯑꯩ ꯐꯅꯅꯕ ꯁꯤꯜꯂꯒꯦ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨ ꯀꯥꯏꯅꯔꯦ꯫ ꯊꯕꯥꯁꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯦ꯫ ꯂꯥꯏꯕꯛ ꯐꯕꯅ ꯀꯅꯥꯁꯨ ꯈꯪꯍꯧꯗ꯭ꯔꯦ꯫ ꯀꯣꯅꯨꯡ ꯍꯦꯛ ꯌꯧꯕꯒ ꯋꯥꯔꯤ ꯄꯨꯝꯕ ꯇꯝꯃꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯊꯕꯥꯗꯤ ꯄꯥꯈꯠꯈ꯭ꯔꯦ꯫ ꯑꯗꯨꯛ ꯅꯨꯡꯁꯤꯕ ꯃꯥꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯂꯨꯍꯣꯡꯈ꯭ꯔꯒꯗꯤ ꯈꯟꯕꯗ ꯂꯥꯏꯃꯟ ꯀꯥꯡꯂꯦ ꯂꯤꯛꯂꯥꯏꯔꯦꯜ꯫ ꯊꯕꯥꯅ ꯂꯤꯛꯂꯝ ꯄꯨꯝꯕ ꯌꯥꯠꯂꯦ꯫ ꯊꯕꯥꯅ ꯍꯥꯏꯕ ꯋꯥꯗꯨꯗ ꯂꯤꯛꯂꯥꯏꯔꯦꯜ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯥꯖꯩ꯫ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡꯅꯤ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯃꯄꯥ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯩ꯫ ꯏꯄꯥ ꯅꯤꯡꯊꯧ, ꯅꯆꯥꯅ ꯏꯄꯥꯒꯤ ꯃꯐꯝꯗ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥꯒꯤ ꯑꯄꯪꯕ ꯋꯥꯈꯜꯅ ꯏꯄꯥꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯂꯨꯔꯦ꯫ ꯅꯆꯥ ꯉꯁꯤꯗꯤ ꯋꯥꯈꯜ ꯇꯥꯖꯔꯦ꯫ ꯏꯄꯥ ꯅꯤꯡꯊꯧꯒꯤ ꯃꯥꯌꯣꯛꯇ ꯅꯆꯥ ꯑꯃꯨꯛ ꯍꯟꯅ ꯂꯦꯞꯂꯔꯣꯏ꯫ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤ ꯋꯥꯍꯩ ꯇꯥꯕꯗ ꯅꯤꯡꯊꯧ ꯅꯣꯡꯊꯣꯟꯕꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯈꯪꯍꯧꯗꯦ ꯃꯅꯥꯏ ꯑꯃ ꯀꯧꯗꯨꯅ ꯍꯩꯀꯣꯜ ꯂꯩꯀꯣꯜ ꯄꯥꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯧꯅꯅꯕ ꯍꯥꯏꯈꯤꯕ꯫ ꯃꯆꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯗꯨꯅꯤꯗꯅ, ꯑꯗꯨꯃꯥꯏꯅ ꯋꯥꯈꯜ ꯇꯥꯔꯗꯤ ꯍꯔꯥꯎꯔꯦꯅꯦꯁꯦ꯫ ꯆꯠꯂꯣ ꯅꯐꯤꯀꯥꯗꯣ ꯐꯖ ꯐꯖꯕ ꯐꯤꯖꯦꯠ ꯂꯩꯇꯦꯡ ꯑꯣꯏꯅ ꯍꯣꯡꯗꯣꯛꯆꯔꯨꯔꯣ꯫ ꯂꯤꯛꯂꯥꯏꯔꯦꯜꯒꯤ ꯑꯔꯣꯟꯕ ꯁꯛꯂꯣꯟ ꯑꯁꯤꯃꯗꯤ ꯃꯄꯥ ꯅꯤꯡꯊꯧꯅ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯌꯦꯡꯕ ꯇꯥꯕꯅꯤ꯫ ꯑꯁꯣꯝ ꯅꯥꯀꯟꯗꯅ ꯊꯋꯥꯏ ꯂꯥꯛꯄ ꯅꯤꯡꯊꯧ ꯃꯆꯥꯅꯨꯄꯥ ꯄꯥꯔꯤ ꯁꯅꯥ ꯂꯨꯍꯣꯡꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯅꯥꯏ ꯃꯁꯤꯟ ꯊꯥꯗꯣꯛꯇꯨꯅ ꯀꯨꯞꯅ ꯁꯦꯟꯅꯍꯜꯂꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯁꯅꯥ ꯇꯣꯉꯥꯟꯕ ꯅꯨꯡꯉꯥꯏꯕ ꯋꯥꯈꯜ ꯑꯃꯗꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯦ꯫ ꯄꯨꯔꯅꯤꯃꯥ ꯅꯨꯃꯤꯠ ꯉꯥꯏꯕꯗ ꯑꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯇꯣꯉꯥꯟꯕ ꯂꯩꯄꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜ, ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯁꯔꯣꯖꯤꯅꯤ ꯑꯍꯨꯝ ꯑꯗꯨ ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄꯒꯤ ꯀꯣꯅꯨꯡꯗ ꯂꯥꯛꯂꯝꯃꯤ꯫ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯕꯣꯔ ꯀꯩꯅ꯭ꯌꯥ ꯑꯅꯤ ꯑꯗꯨ ꯁꯛꯈꯪꯅꯅꯕ ꯍꯥꯏꯗꯨꯅ ꯁꯤꯜꯂꯤꯕꯅꯤ꯫ ꯄꯥꯔꯤ ꯁꯅꯥ ꯇꯟꯅ ꯔꯥꯖꯀꯨꯃꯥꯔꯤ ꯊꯝꯕꯥꯜꯒ ꯂꯩꯀꯣꯜ ꯑꯗꯨꯕꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ꯫ ꯊꯝꯕꯥꯜꯒꯤ ꯃꯥꯏꯊꯣꯡꯗꯗꯤ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯇꯥꯗꯦ꯫ ꯑꯗꯨꯒ ꯄꯥꯔꯤ ꯁꯅꯥꯁꯨꯅꯤ, ꯍꯔꯥꯎ ꯇꯌꯥꯝꯕꯒꯤ ꯃꯃꯤ ꯎꯗꯦ꯫ ꯄꯥꯔꯤ ꯁꯅꯥꯅ, ꯀꯔꯤ ꯃꯤꯡ ꯀꯧꯕꯤꯒꯦ ꯔꯥꯖꯀꯨꯃꯥꯔꯤꯒꯤ? ꯊꯝꯕꯥꯜ ꯀꯧꯏ꯫ ꯔꯥꯖꯀꯨꯃꯥꯔꯒꯤ ꯃꯤꯡꯕꯨꯗꯤ ꯍꯥꯟꯅ ꯈꯪꯖꯔꯦ꯫ ꯑꯗꯣ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯀꯔꯤ ꯈꯜꯂꯤꯒꯦ? ꯊꯝꯕꯥꯜ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯄꯥꯔꯤ ꯁꯅꯥꯗ ꯌꯦꯡꯂꯛꯏ꯫ ꯈꯨꯝꯕ ꯉꯝꯗꯦ ꯄꯥꯔꯤ ꯁꯅꯥꯒꯤ ꯄꯥꯎꯈꯨꯝꯗꯨ꯫ ꯄꯥꯔꯤ ꯁꯅꯥꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯛꯏ, ꯔꯥꯖꯀꯨꯃꯥꯔ, ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ꯫ ꯑꯩꯗꯤ ꯂꯩꯔꯥꯡ ꯑꯣꯏꯔꯕꯁꯨ
Tagat tagat teklibi leirang na chade. Leirang aigi lahi pumba. Pakhangoi ba magi mafamda pithok chakre. Maga natana ai kanaga supun silebun semba pamde. Aina haijariba wafam ase. Phibam tanjana yadaduna haijabani. Ikai khangde haina khanbigana. Wafam asida lolubagi kanaba kaisu leite khanduna barik chumne hekta haijarabani. Parisana hojik khaktada nofe tawrae. Aduga hairae. Thagale. Adumgi thamoida minamdana barik chumna haibirakpase. Aigisu aigini khanna cheksina thamjabi leirang amakhak le. Ai suma natana kanagi nushiba amata thamningde. Purnima numita aiga maga unagani. Aduga aiga maga chengani. Nangsu nangi nushina jaba misak aduga Purnima numit asida chelo. Masida nangna kari khale. Thambal harauna. Hoi, adumaina tawrasi. Adudi halasira. Hoi, halase. Asumna wari watai khara tawraba matungda thambalgi mapa mama makoy humsu hankre. Purnima numit haibadu oirare. Liklairel wakhal nungaina sageng mingsel adugi mamangda masagi saktam adubu yengduna nokmi tawduna nungaiba wakhal amada tawri. Thaba magi nungsibi majaibe mana harauba saktam adu ubada laknarae. Ngasidi majaibe mase yam harauna uida manja magi manakta chatlani khanbada harauba mankreda aidi. Talidai tanangse ikaiba yamna pi. Ikaiba pibani haina khalido laliko. Ado majaibe ma horena dum chelo ko tangna phangba tanjani manghanganu ko majaibe ma ita thaba ngasidi aigi wakhal pukning inauta nawe matam kuina unarudraba urudraba saktam mama uba phanglagani khanbada wakhal asiso irang langi masa masagi matam lakpa haibase kanana suthingba ngamloye ngasidi ne majaibe magi maithongse amukka hena phajahali Rajkumar Parisana ubada ngauduna takiba khanghorui ko majaibe ma liklairel thabagi wa aduda nokchai penna numidangi matam oirakle thenglaba hingi matam oirakle thabana tawduna liklairel bo sanathong tamna tumina thendorakle thabana phajana chalu ko hairamlaga tumina amo konung tamna changkre laibak thiba haigadra sanathong ngakpa nupa aduna mikap thokpa tanja oiduna liklairel na tuminna Bakong thangduna chatkibado haifet uhaurami. Madudagi nupa ado yamna thuna ningthaugi manakta laktuna thongsangba adubo haudoktuna ningthaugi kada nupa adu changlagli. Nupa aduna ningaidana tumduna lairiba ningthau adubo haudoklari. Somdana samlakpana liklarel pat adugi mapa yauragle. Parisana songaiduna lairami. Purnima numitka oire thabalso asuki matik pharami. Sabi sanau anido ngasi unaba asida mapi ira cheli. Liklarel Parisana na lebliba adugi manakta chelaktuna khangkon konsile. Chatkini haibagi mawongda chetna konsile. Parisana so liklarel bu thadoklaroi haibagi mawongda chetna konsinbi. Somdana amuk ningthong nongthonba nupa adugi wafam sing tabada panthadana machanupigi kada changlakpada machanupidi leiramdre thabadi tumduna leirami. Thababu ningthong nongthonbana haudoktuna liklarel bu hanglami. Thaba maklap adu thak nikle kibana tapna latla tawna khumlai. Iningthau nanai aidi khangjaudre. Ningthau nongthonba sawbana kham thengle. Achacha lakchaida khangani lamhen bina. Ase haiduna manai masen kayaga tawduna liklarel thiba laklami. Rudra ibema maharani di manglan gumna tawrare. Tawfom khangde thabana Rudra bu themjinbi. Somdana pat adugi mayada anido wari sanari. Parisanana ngasidi nangbu puduna chalani. Aiso nangi natung ina jage khanduna laklabani. Haiso haibani liklai. Aita sengna wabana loirabani. Nangbu inaktagi lapna makoina pukigadra haiduna. Ado karigino khangde. Moi ahal masi nungaina draga ibani ki lambida yam yetlisi. Ado aidi yek oirabasu nangi nakta legani. Matam khara khakta hinglabasu nangi nakta hingani. Aisho nang khaki nakta lainingi. Lamlanbi kana amatabu aina hana yenginglude. Asumna wari sanaringai sagol thawbagi makhol taraklami. Anido mitka yengnai. Ningthaugi manai masel aduna khoithi thiduna pat adugi mayada amuk laklami. Ningthauso maningda laklibani. Anido chena naba haiduna sem sarakpada ningthaugi manai masena ahumna thachinkre. Anido upai leitre. Liklairel
Mapa Ningthau ubada kijaduna Parisanagi matungda lepkhre. Nongthonba Ningthauna hairei. Noi amana lamhenbi ikai khangdabi asigi makhut khujeng paiduna laktana chinglo. Manai nupa amana Ningthaugi yathang matung ina Liklairelgi khudang paiduna chingba hawi. Parisanana tapna haijarei. Iningthau Liklairelbu engonda sinabiram. Ai maga hingminajage. Maga iga kaina hanbiga noi Ningthau. Nongthonba saungna hairei. Taningde tumina lei. Nasado chainam namningdrabadi tumina konungda halau. Anirak sune hek wa hairakpada. Aibu phate haigana. Nakhongla nakhula thudekadabani. Asamna Liklairelbu sagolda tonghanduna konung tamna puduna chatkre. Chalamdagi mikupta Liklairelgi asa kaina yengnamba mityengna Parisanagi thamoida tana thinbagumna chaina phawrami. Ningamdana chatkhiba maikai aduda kaptuna yenghawi Parisana. Nongale Thawailakpa Ningthausu pausing adu tari. Luhongadaba nupi macha aduso atopa nupa amada chenkre haibagi paw adu konung adu manilame konung adu punglanglangnarami. Konungda natana khul adugi miyamna phawba tanarami. Madugi ikaibaga ngarangi machanupagi thaudok aduga punsin aduna machanupa parigi mamaida saphukana khupakna thai aduga hairei. Nangka ama helena ha. Aina yadi tawgunu haiba thabakta nangna chongsin duna tawrine. Nang aina nungsidana ngangdabasida naw chawrine nang. Kariguma nupi adu aigi imauni haidun hek pusilakpa mikupta nama napa hatpagi papado nangi kokthakta taba oyo. Asi haramlaga Mapa Ningthau chatkre. Mama ibema pisakna machabu themjile. Maharani pisakna hairei. Pari nangbu Napa Ningthauna yadaba thabaktadi tauge khanganune. Napa ase saurabadi karino ma tawbani. Nang mabu khangliba natro. Ima Maharani nachana khankiba wakhal su hongde haibaso khanglamgani haina khale. Ngasidagi aisu Ipa Ningthaugi mayokta lairabani. Kanamdagi wa ai taroi. Parisana wahai kharasi hairamlaga saungna thokre. Somdusu Liklairel ka adudagi mapan thokhan khidre. Manai masen kayana ngaktuna thamkre. Upai leitraba Liklairel kapchaba natana upai leijade. Machinda asamna sole. Miyoiba ama oina poklaga pamjaba nungsiba magi manakta leiba phangloidaba oirani. Karibu khanaruni hinglubagi. Nungsibabu phagi yaba tawna. Moina khalisibu karigino. Ikhong ikhut punsiduna thamlaga. Moiki kanabana karino. Ai hingningdre. Asuk yamna ningkha tamdaba punsise. Ai hingningdre. Asumna hingatabagi saru. Lairaba imung amagi macha ningol oirambana hena pai. Pamjadre Rajkumari oiba. Icham chambi khungangi chanura oiduna ningtamna leibana hena pai. Hapta ama haukre. Liklairel su kadagi hentokhidre. Parisana su chawtha uyadana ka adudagi machi lengkhidre. Mapa oiriba moidi karisu khanbiba nate. Mama oiribe ani dudi macha anigi matau yengba ngamjade. Thaunadi leijada mapuroiba kibana upai leita leirami. Nongmagi numit amani Parisana wakhal ama khanduna manai Tompokpu kaurami. Tompokna kari haibigadabano Rajkumar. Se aigi chithi se nangna kanasu khangandana thangnaba khulgi Rajkumari Liklairelda sinagadabani. Nangna phananaba singadabani. Karigumba thabak ase nangna pangthoklabadi sana khawjawani pigani. Tompoksu munna khalaba matungda hoi haiduna yarami. Chithi adubu paiduna thokre. Tompok wakhal munna khallaga konung aduda karamna changsige haina khalli. Khanba yaba khallaba matungda wakhal ama laktuna nofet tawi. Nongale thangnaba khulgi konung aduda phazaraba fijet kaya sana khuji puduna Tompok pot yonba saduna konung aduda changlakle. Nongthonba Ningthauna macha ningol Liklairelbu kaurami. Magi apamba fijet leiteng khallami. Thabaso manakta phami. Nakandana manai amana leptuna leiri. Manaidu leitrabadi Tompok chithi ado irairaina piba yarabani. Adu manai adu leibana upai leite. Asumna Tompokna hairei. Rajkumari Liklairel nanai aidi lamsang lakpana ising khawrangni. Chanbiduna ising khajikta pithak piyuba. Liklairel na manakta leptuna leiriba manai nupa aduda hairami. Nupa adusu chatkhirami. Tanja aduda Tompokna chithi adu puthoktuna tumina hairei. Rajkumari chithi ase Rajkumar Parisanana pirakpani lawsilo. Liklairel Parisanana pirakpani haibaduda
ꯇꯥꯞ ꯂꯧꯗꯨꯅ ꯐꯤꯖꯤꯗ ꯌꯦꯞꯁꯤꯜꯂꯤ꯫ ꯊꯕꯥꯁꯨ ꯍꯔꯥꯎꯖꯩ ꯄꯥꯔꯤ ꯁꯅꯥꯒꯤ ꯄꯥꯎ ꯇꯥꯕ ꯐꯪꯂꯅꯤ ꯈꯟꯕꯗ꯫ ꯑꯁꯨꯝꯅ ꯏꯁꯤꯡ ꯂꯧꯕ ꯆꯠꯈꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯥꯛꯇꯨꯅ ꯏꯁꯤꯡ ꯄꯤꯔꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯉꯁꯥꯏ ꯃꯈꯩ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨꯗ ꯄꯨꯛꯅꯤꯡ ꯆꯪꯂꯨꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯁꯅꯥꯒꯤ ꯄꯥꯎ ꯑꯃꯗꯤ ꯇꯥꯔꯅꯤ ꯈꯟꯕꯗ ꯐꯤꯖꯦꯠꯁꯤꯡ ꯑꯗꯨꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯈꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯣꯝꯄꯣꯛꯁꯨ ꯆꯠꯈꯤꯔꯝꯃꯤ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯑꯃꯗꯤ ꯊꯕꯥ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯆꯤꯊꯤ ꯑꯗꯨꯕꯨ ꯄꯥꯕ ꯍꯧꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯤ ꯂꯤꯛꯂꯥꯏꯔꯦꯜ, ꯏꯕꯥꯅꯤꯒꯤ ꯂꯥꯏꯕꯛꯇ ꯅꯣꯡꯗꯝꯕ ꯃꯥꯅ ꯊꯤꯅ ꯇꯝꯕꯤꯔꯝꯂꯕ ꯃꯥꯜꯂꯤ꯫ ꯃꯗꯨ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯑꯩ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ꯫ ꯉꯁꯤ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯏꯕꯥꯅꯤꯒꯤ ꯎꯅꯐꯝ ꯄꯥꯠ ꯑꯗꯨꯗ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯑꯗꯨꯒ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯋꯥꯔꯤ ꯁꯥꯟꯅꯁꯤ꯫ ꯂꯥꯛꯇꯕ ꯌꯥꯔꯣꯏ꯫ ꯅꯪ ꯂꯥꯛꯎꯀꯣ꯫ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯄꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯅꯤꯗꯨ ꯌꯦꯡꯅꯩ꯫ ꯑꯅꯤꯗꯨ ꯍꯣꯔꯦꯟꯒꯤ ꯄꯣꯔꯝ ꯌꯥꯠꯄ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯅꯅꯕ ꯆꯥꯛ ꯑꯗꯨꯗ ꯊꯕꯥꯅ ꯇꯧꯗꯨꯅ ꯇꯨꯝꯅꯅꯕ ꯍꯤꯗꯥꯛ ꯌꯥꯟꯁꯤꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯗ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯗꯨꯅ ꯂꯤꯛꯂꯥꯏꯔꯦꯜ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯊꯕꯥꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯍꯧꯔꯦ꯫ ꯑꯁꯨꯝ ꯂꯥꯛꯄꯅ ꯄꯥꯠ ꯃꯌꯥ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯄꯥꯔꯤ ꯁꯅꯥꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯀꯌꯥ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯐꯤꯔꯦꯞ ꯑꯃ ꯂꯦꯞꯅꯔꯦ꯫ ꯄꯥꯔꯤ ꯁꯅꯥꯅ, ꯂꯤꯛꯂꯥꯏꯔꯦꯜ, ꯅꯪ ꯑꯩꯒ ꯄꯨꯟꯅ ꯁꯤꯕ ꯉꯝꯒꯗ꯭ꯔꯥ? ꯉꯝꯅꯤ꯫ ꯅꯪꯒꯤ ꯅꯇꯨꯡ ꯁꯤꯕ ꯀꯔꯤꯒꯤ ꯉꯝꯂꯣꯏ? ꯑꯁꯨꯛ ꯋꯥꯅ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯄꯟꯊꯨꯡ ꯌꯧꯔꯣꯏꯗꯕ ꯅꯨꯡꯁꯤꯕꯅꯤ꯫ ꯑꯗꯨꯅ ꯁꯤꯈꯤꯕꯅ ꯐꯩ, ꯅꯪꯒ ꯂꯥꯞꯅꯗꯣꯏ ꯁꯔꯨꯛ꯫ ꯐꯔꯦ, ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯅ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯔꯁꯤ꯫ ꯃꯈꯣꯏ ꯑꯍꯜꯁꯤꯡꯁꯨ ꯑꯄꯦꯟꯕ ꯑꯣꯏꯔꯁꯅꯨ ꯏꯕꯥꯅꯤꯅ ꯁꯤꯈ꯭ꯔꯒ꯫ ꯂꯤꯛꯂꯥꯏꯔꯦꯜꯒ ꯄꯥꯔꯤ ꯁꯅꯥꯒ ꯌꯦꯡꯅꯩ꯫ ꯊꯥꯕꯜꯁꯨ ꯐꯕꯅ ꯀꯥ ꯍꯦꯟꯅ ꯃꯝꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯔꯝꯗꯦ꯫ ꯏꯆꯤꯛ ꯆꯤꯛꯏ ꯃꯐꯝ ꯑꯗꯨ ꯀꯅꯥꯒꯤꯁꯨ ꯈꯣꯟꯖꯦꯜ ꯇꯥꯔꯝꯗꯦ꯫ ꯇꯤꯟ ꯀꯥꯡꯅ ꯈꯣꯡꯕꯒꯤ ꯈꯣꯟꯖꯦꯜ ꯅꯠꯇꯅ꯫ ꯄꯥꯔꯤ ꯁꯅꯥꯅ ꯍꯨ ꯂꯤꯛꯂꯤ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯂꯤꯛꯂꯥꯏꯔꯦꯜꯗ ꯎꯠꯂꯤ꯫ ꯂꯤꯛꯂꯥꯏꯔꯦꯜꯁꯨ ꯍꯨꯗꯨ ꯎꯕꯗ ꯅꯣꯛꯐꯦꯠ ꯇꯧꯏ꯫ ꯁꯦ, ꯃꯁꯤ ꯊꯛꯂꯒ ꯏꯕꯥꯅꯤꯒꯤ ꯑꯔꯣꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯁꯅꯨ꯫ ꯅꯪ ꯑꯩꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤꯅ ꯃꯥꯂꯦꯝꯁꯤꯗ ꯁꯣꯟꯅꯗꯨꯅ ꯂꯩꯍꯧꯔꯁꯅꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯨꯝ ꯍꯥꯡꯗꯣꯛꯇꯨꯅ ꯂꯤꯛꯂꯥꯏꯔꯦꯜꯗ ꯄꯤꯔꯛꯏ꯫ ꯂꯤꯛꯂꯥꯏꯔꯦꯜꯁꯨ ꯇꯞꯅ ꯂꯧꯗꯨꯅ ꯄꯥꯔꯤ ꯁꯅꯥꯗ ꯍꯥꯏꯔꯛꯏ꯫ ꯉꯁꯤꯒꯤ ꯃꯤꯀꯨꯞꯁꯦ ꯑꯩꯒꯤ ꯑꯣꯏꯅ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯅꯨꯡꯁꯤꯕ ꯅꯪꯒꯤ ꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯑꯣꯏꯔꯅꯤ ꯈꯜꯂꯨꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯑꯄꯦꯟꯕ ꯄꯣꯛꯆꯩ꯫ ꯏꯕꯨꯡ ꯄꯥꯔꯤ, ꯃꯥꯂꯦꯝꯒꯤ ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯊꯥꯗꯣꯛꯇꯨꯅ ꯏꯕꯥꯅꯤꯗꯤ ꯆꯠꯂꯅꯤꯀꯣ꯫ ꯀꯩꯁꯨ ꯈꯟꯒꯅꯨꯁꯦ, ꯅꯣꯡꯉꯥꯟꯕꯅ ꯍꯥꯜꯂꯅꯤ꯫ ꯈꯟꯕ ꯌꯥꯕ ꯈꯜꯂꯕ ꯃꯇꯨꯡꯗ ꯁꯤꯒꯤ ꯋꯥꯔꯦꯞꯁꯤ ꯂꯧꯔꯕꯅꯤ꯫ ꯃꯁꯤ ꯅꯠꯇꯅ ꯏꯕꯥꯅꯤꯒꯤ ꯎꯄꯥꯏ ꯂꯩꯇꯦ ꯂꯤꯛꯂꯥꯏ꯫ ꯂꯤꯛꯂꯥꯏꯔꯦꯜ ꯈꯪꯍꯧꯗꯦ ꯍꯨ ꯑꯗꯨ ꯌꯥꯝꯅ ꯍꯥꯎꯅ ꯊꯛꯆꯤꯜꯂꯤ꯫ ꯂꯤꯛꯂꯥꯏꯔꯦꯜꯅ ꯍꯦꯛ ꯊꯛꯈꯤꯕꯒ ꯄꯥꯔꯤ ꯁꯅꯥꯁꯨ ꯂꯧꯗꯨꯅ ꯊꯛꯆꯤꯜꯂꯤ꯫ ꯄꯥꯔꯤ ꯑꯃꯗꯤ ꯂꯤꯛꯂꯥꯏꯔꯦꯜ ꯃꯈꯨꯠ ꯑꯅꯤꯗꯨ ꯁꯝꯅꯗꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯄꯨꯟꯁꯤꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞꯅ ꯂꯥꯛꯂꯕꯗ ꯃꯤꯠꯐꯝ ꯍꯣꯡꯗꯅ ꯌꯦꯡꯅꯗꯨꯅ ꯂꯩ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯄꯨꯛ ꯃꯅꯨꯡ ꯑꯗꯨꯗ ꯆꯥꯛꯄ ꯍꯧꯔꯛꯂꯤ꯫ ꯑꯅꯤꯗꯨ ꯈꯨꯠꯇꯤ ꯊꯥꯗꯣꯛꯅꯗꯦ꯫ ꯂꯩꯃꯥꯏꯗ ꯍꯥꯏꯊꯔꯛꯇꯨꯅ ꯍꯨꯒꯤ ꯆꯩꯅꯥ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛ ꯈꯪꯂꯝꯂꯕ ꯃꯇꯨꯡꯗ ꯑꯔꯣꯏꯕ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯦ꯫ ꯈꯨꯜꯒꯤ ꯃꯤꯑꯣꯏ ꯈꯔꯅ ꯊꯦꯡꯅꯗꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯇꯨꯅ ꯄꯥꯎ ꯄꯤꯔꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥ ꯇꯥꯕꯗ ꯔꯨꯗ꯭ꯔ ꯃꯍꯥꯔꯥꯅꯤꯗꯤ ꯑꯉꯥꯎꯕꯤ ꯑꯣꯜꯂꯦ꯫ ꯅꯣꯡꯊꯣꯟꯕ ꯅꯤꯡꯊꯧꯁꯨ ꯅꯤꯡꯊꯧꯅꯤ ꯍꯥꯏꯕ ꯀꯥꯎꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯦꯜꯂꯛꯏ꯫ ꯊꯕꯥꯁꯨ ꯀꯞꯇꯨꯅ ꯆꯦꯜꯂꯛꯄ ꯌꯥꯎꯔꯤ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯌꯥꯝꯁꯨ ꯆꯣꯟꯅ ꯇꯤꯟꯅꯔꯦ꯫ ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯤꯡꯊꯧ ꯊꯋꯥꯏ ꯂꯥꯛꯄ ꯑꯃꯗꯤ ꯃꯍꯥꯔꯥꯅꯤ ꯄꯤꯁꯛꯁꯨ ꯑꯉꯥꯎꯕꯤꯒꯨꯝꯅ ꯂꯥꯛꯇꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯝꯃꯤ꯫ ꯅꯣꯡꯊꯣꯟꯕ ꯅꯤꯡꯊꯧꯁꯨ ꯀꯞꯂꯝꯃꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ꯫ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯃꯌꯥꯝꯅ ꯄꯤꯛ ꯊꯟꯅ ꯆꯣꯟꯅ ꯇꯤꯜꯂꯝꯃꯤ꯫ ꯅꯣꯡꯊꯣꯟꯕꯅ, ꯏꯆꯥꯅꯨꯄꯤ, ꯅꯪꯅ ꯑꯁꯤꯒꯨꯝꯕ ꯐꯤꯔꯦꯞ ꯂꯧꯔꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯄꯥ ꯅꯤꯡꯊꯧ ꯑꯣꯏꯗꯤ ꯈꯜꯂꯨꯗꯦ꯫ ꯁꯦ, ꯍꯧꯒꯠꯂꯨ꯫ ꯏꯄꯥ ꯏꯆꯥꯒꯤ ꯑꯅꯤꯡꯕꯗꯣ ꯑꯃꯨꯛ ꯍꯟꯅ ꯌꯦꯠꯂꯔꯣꯏ꯫ ꯁꯦ, ꯏꯄꯥꯅ ꯀꯧꯔꯤꯕꯁꯤ ꯇꯥꯔꯕꯗꯤ ꯈꯨꯝꯂꯛꯎ꯫ ꯏꯄꯥꯒꯤ ꯂꯤꯛꯂꯥꯏ, ꯂꯤꯛꯂꯥꯏꯔꯦꯜ꯫ ꯊꯋꯥꯏ ꯂꯥꯛꯄꯁꯨ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯄꯥꯒꯤ ꯄꯥꯔꯤ, ꯏꯄꯥꯗꯤ ꯑꯣꯟꯊꯣꯛꯅ ꯉꯝꯈꯤꯗ꯭ꯔꯦꯗꯀꯣ꯫ ꯏꯄꯥ ꯂꯥꯜꯂꯦ꯫ ꯏꯆꯥꯒꯤ ꯃꯐꯝꯗ ꯏꯄꯥ ꯂꯥꯜꯂꯦ꯫ ꯏꯆꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯃꯅꯨꯡ ꯌꯧꯅ ꯎꯕ ꯉꯝꯈꯤꯗ꯭ꯔꯦ꯫ ꯄꯥꯔꯤ, ꯏꯆꯥꯅ ꯏꯄꯥꯗ ꯀꯌꯥꯝ ꯌꯥꯝꯅ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯏꯄꯥꯕꯨ ꯊꯃꯣꯏ ꯄꯥꯟꯗꯦ, ꯃꯤꯅꯨꯡꯁꯤ ꯈꯪꯗꯦ ꯍꯥꯏꯗꯨꯅ ꯅꯍꯥꯛꯅ ꯍꯥꯏꯔꯝꯒꯅꯤꯗꯀꯣ꯫ ꯃꯃꯥ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯔꯨꯗ꯭ꯔ ꯃꯆꯥꯅꯨꯄꯤꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯀꯞꯂꯛꯏ꯫ ꯏꯃꯥꯒꯤ ꯂꯤꯛꯂꯥꯏ, ꯏꯆꯥꯗꯤ ꯑꯈꯥꯡ ꯀꯟꯕꯤꯅꯤ꯫ ꯅꯨꯡꯁꯤꯕꯕꯨ ꯃꯃꯜ ꯋꯥꯡꯅ ꯊꯝꯕꯤ ꯏꯆꯥꯅꯤ꯫ ꯉꯁꯤ ꯏꯆꯥꯅ ꯄꯤꯔꯝꯕ ꯃꯩꯆꯥꯛ ꯑꯁꯦ ꯏꯃꯥꯅ ꯀꯔꯝꯅ ꯈꯥꯡꯉꯣ ꯍꯥꯏꯕꯅꯣ? ꯏꯆꯥꯒꯤ ꯋꯥꯔꯤꯁꯤꯡꯁꯦ ꯏꯃꯥꯗꯤ ꯀꯥꯎꯕ ꯉꯝꯂꯔꯣꯏꯌꯦ꯫
ꯑꯁꯨꯝꯅ ꯃꯌꯥꯝ ꯑꯗꯨꯁꯨ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯕꯨ ꯁꯣꯟꯅꯗꯨꯅ ꯀꯞꯅꯔꯝꯃꯤ꯫ ꯍꯧꯔꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯁꯣꯟꯅꯍꯧꯔꯤ꯫ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕꯕꯨ ꯁꯩꯊꯥꯗꯨꯅ ꯂꯩꯍꯧꯔꯤ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ꯫